Hello guys, ngasi sumam gi damakta akhigi crime gi wari ma pudun laksari. Ada wari se adum interesting way gina haidana khanjai. Wari se tar ba matung da chumbana karino aran mana karino khandok pire harga chumbala bi de chanminasi fatabala bi de thadok sabji thamjabak loine ngasi gi wari se matang sida hujarge. Adu di me punna ta minarasi mayam punna khangminarasi. Angang masama gi case November 28 2021 pung ahum ga makhai taba matam da oigani. पंजाब की लुधियाना कौब मफम सिगी हाईवे दा ड्यूटी अदुम तादुना लेबा सिक्योरिटी गार्ड अमा नुक्ति की तौबगुम नमागी ड्यूटी तौदुना लेरी महाकना मतम सिदा नुपी अमना अंगांग चही अनि नत्रगना अहुम सुरबा अमबु स्कूटी दा मीसु तादबा युमसु लेतबा मफम अमदा पुदुना चटखिबा उरंके हारिबा लंबिसा जंगल अमदी लमहांग अदुगुम्बा ताबा लंबी ओइगदोइनेबा अदुमना नॉर्मल ओइना चंखिबा महाकना उहोबगी अदुगा ngahaki matungda amuk nupi do thoglakpa uki adubu handakti matonda thoglakhi mamangda yaukhiba angang du yauroktre haibadi mahakna mamangda angang ani pura changidana ado mathang tholakpadadi mathanda thogle habani ko matam maduda guard tu wakhalama phawrakhi mahakna changkhiba lambi duda yum taba natteba mi chekmuk lawba mafam su natteba adudana mahak karigi mafam aduda chatluri bano chaluba taraga su karigi angang du puraktribano asumna mahakna khankhibani mak hena khanjalaroi haidana leithokpani adu pukningna sum leithoksi habase yaraktabadagi di haiba tare hariba mafam aduda yengoge haiduna changba hokkibani mak meter 300 muk changlake loinena leimai duda tariba angangi khongul du uraga su masado tuchungba poksakhi hariba mafam khara aduda angang ado akoigi kadai da chatkhrabono haidana mafam aduda atoppa miyoi laktuna pukrabra natragana achauba tawhaidaba thodok ama thoklabra haiba khangning lakhibani ba masadu haidi poksu pokpa tabani basidi kaigino haidi ngasai nupi do mathanda thoklakhidana angang do pura sangkhibdo aduduna ne ba mai makok da leiri do warisa mayam gi mafam de hena mitna kong singhan bada mateng pangani haidana khanje loiba phawba tamina se kamaina to wari no habudu su khangmina se KSC the case of Dilrose haidana mingthon khibane Ludhiana gi Simlapuri da harpit singi imung manung haibadi mapa magi nupi amadi angang nupi macha Dilrose magi mabung mokhogi imung du yam harau nungaina leiramba adungba imung amani Dilrose ti imung digi khwaidigi pikliba angang ni amadi mayamna su nungsieba adubu 28 November 2021 dadi thogdok amakhak thoke imung aduna adumna thoklibani haiba sungtha thajagidaba thogdok amasu oike nuichida Dilrose se nungthilgi talak amada haiba tare mapalda sanaduna leirambani mahakpu changau haidana kausangiani yengobu matamdadi matamaduda angang se leiramdabani Dilrose leiramdabaduda laikai gi angang sing da su hangi yumthangnabada su hangi adubu kadai da laikhrage haba kana matana khangkiba leite khangmusungam khidib masidagi matha saba honare ko mayam se angang leiramdabaduda tamna tamna pungsu amamuk pharakadawrabani adubu angang do kadai da laigi haibagi idea di amata leinaramdib nungtigi angang do mapanda sanabani adubu ngasidi akoigi kadom da chatkrabano haiba khangdre Harpit Singh masamak Punjabi police ta head constable ama oina leirame loinena mahak duty tawduna leiriba matam amasu oi mahakna duty tawringai mayumdagi call laki aduga Dilrose tu kuire thiba phangdana leire haidana paw pirakibani Harpit su thawdoksi aruba amada leire haiba khangba ngamki aduna mahaksu yam thuna magi staff singda paw piduna laki loinena family yauna khoi yumthangnabada su yauna haiba tare angang adu thiba hokibani police yawraktuna manakta leiba CCTV footage check tawba hore madudagidi footage amasu phangi maduda nupi amana Dilrose pumagi scooty da puduna chatkiba uba phangi nupi haise kanano ngasai mamang da ukiba nupi adugi nupi do oitoini ko loine na mahaktu Delhi Amritsar highway gi maikai da thokibani makhatana police singna atopa footage amu yengnaba thijalle thijile haragasu makhatana atopa footage ti thiba ngamkhidi hariba timdi Harpit ki yumda amuk laki halakwa matamdadi makhoi ngaknakhi maramdi karigino haibabu CCTV da ukriba nupi dudi Harpit ki mayum manakta leiramba thingnakhi yumgi mina matha sanabagumna kapna launabagumna Dilrose pu koithi thiba yauduna leiramki hariba nupi sa Nilam kawib mahak Harpit ka yum thangnabada leiba oigadoini mahakna Dilrose pung aniga minute 20 taba adwaida pukiba uba futiesta
इमुंगदुना अखोगी नीलम की अंगांग हंगबा मतमदसु हायरअबनेब अखोई माना पुदुना चटकी हायदन कॉल तौदुना हंगबा मतमददी मागा चट्टी हायनसु हायदोरखी तारिबा उरिबा खक्सिना पुलिस की एविडेंस अमा ओइरबनिको चही 35 सुरबा नीलमसी हौजिकती प्राइम सस्पेक्ट ओइरबनी पुलिसना नीलमदा अंगांगदुगी मरमदा हंगबसु हौरे अदुबु महाक फजना पाखुमसु पीदेबा लोइनना अंगांग अदु पुदुना चटली हायबगी वासु अमता हायदबा हायबा तारे अदुना पुलिस कोना मंगोंदा अंगांगा गाड़ी थौखिबगी फुटेज तो उटपने वीडियो टेप तो उबा कांददी मसाना ज्ञान ताजरकबा माले महाक चेनबा याररोय हायबा मसाना खंजरबा माले अमुखन्ना पुलिसना वाहंगदो मकोक्तगी हंगबा हौबने नीलमसु ताकनिंगदा ताकपा ताकी चेनबा यादबा मरमना हायबा तारे कयगिनो हायदी प्रूफ तो मागी ममांगदा पुथोगा थम्मबने महाकना मखोइसिंगदु नीलमगी मनाक्ता पुबीगी हायरमेबा अदुमना दिल रोज की फैमिली पुलिस अमदी नीलम दिल्ली अमृतसर हाईवे की माइकैदा अदुदा लाखिबने अंगांग अदो मांखरे हायदना पाव यौरपगी ngahaki matungda footage phangba amadi angang adu puduna chatliba nupi du phangba pumnamak matam thengthadana tawkiba maramna police singsu masada ingthaba ma phawe angang adu phangdi phanglani haidana koigi nakan amaromdana harpit amadi magi imungna upai ama hekta tawduna magi machabu makoigi manakta halakba pamname nilamna magi mayum oiriba simla puri dagi 13 kilometer lapna laktuna highway dagi kumtharaga asukpa achikpa lambi amada puraki hariba mafamsi salem tabri kauba mafam ama oi mafam aduda jungle natragana ahangba lamhang oina leibani kharal aga yam wanal aba matungda leptuna 50 meter muk lapna leiba ahangba plot amagi maikaida makut thinduna oili masigi makha tabada mayok nagadaba mayamse mayamdugi oina thajaba yaroidraba thawngama oigadoribani makoi changduna yengmini matam aduda leimaida muhut tawduna nauna leibak tawraga phumjanbagumna leimaida leiba uki loinena manaktuda dil roski oigani angang machagi chappal khongul mami shu taba uri tawriba mongdo ubada mayamdu makol thoktana manungdadi kanna launarabani mapadu ngakta thindaba tawdana leibaktu hotokpa hawe ngaktangda magi makhutuna dil roski makhutuda thenguyeba hotokpaduda angakpani nilamna angangdubu hingna phumjanba oigadoiniko angangdu masadi sari mayadasu phattaba leibaktu yauri yam thunamak angang adu DMC hospital da pukatuna laikanakhibani adubu leibak thibadi pikliba mara laijidraba angang ado hospital yaudringaida thawai thakirame angakpa thajaba ngamloidaba thaudok ama ohenkhibani ba matamduda police ki team di crime scene adu da lehore mafam aduda khoigi makoina case adumak uba phangi ko maru eba proof to haiba dai video si horpa matamda panjakhiba security guard to mayamna su ningsing biramgani ko mahak nungtigi tawbagumna check post duty tawduna lerambani mahakna police bu uba matamda chingnaki angang adabu thiba soidana oiramgani haiba mahakna police ta mana ukiba pumnamakto police singdu da loine tamme adumna akhangbadu share tawre adubu nungai tabadi pui police na haibada karigumba makhoidu 10 minute ki mamangda lakpa oiramba taragadi angang adu phangadabani maramdi matamdu phawdadi angang adu hingli haraki gatuna su hai mahakna angang adu yengba la amba matamda khonguldi tai loinena check post ta chatuna atopa miwe ani amada su haiduna amuk hanna mafam adu da laklaga ahanbada koyeng yangamabani thiramabani adubu amukasu nupiduna angang adubu yon thokraba ja la haidana khankibani tasengna angang aduda asigum laba tarungani haibadi magi kokta khaluba leite hojik khwaidagi achauba wahang amadi watli madudi kari achauba maram leibanano nilamna chahi nauriba pikleba angang adubu halamnibado inging namne bidu maramdi amadi leibam thoeba harpit hoinasu nilamna adumna tarungani haiba thajaba machit amata leitabani makoigi family khakna natana laikai dugi miwainasu thajaroiba nilamna adumna tarungani haiba maramdi nilam masagi macha ani leye yumthangna basu oi toinana dil rose nasu mangonda nene haiduna adama kawe police na crime si file tawba matamda motive of crime si tabada mayam sung anaki nakanamada harpit singi imung mi watana lerambani paisa nungsagi matha saningai leite aduga side amadana nilam divorce tawkreba angang ani do puraga magi mama mapagi manakta leibani harpit ki macha animak amrit amadi dil rose bu
mafam adugi miyoi singna yamna nungsina luna su tawse angang dugi achapot chanapot lebidana mayamna yam luna tawi haba tare nilamgina machadu khara chagat nei lam hele habagi paw yamna tai complain yamna lakpa haba tare divorce tawna magi financial condition su yamna phaba oiramde aduduna harpit ki imungda thokpagumna machagi damakta honabi bangamde manungda mahakna uba horaki leiminaramiba mayam aduna magi machabu luna laude acha athak leibidi haiba khangki adugumba wakhalon mayam aduna tapna tawdana ashauba laman khumningbagi wakhalonda changgibani haiba tare police na pausu phangki nilamgi mayumda atopa stranger su adum lakpa tawi haiba madu ubadasu laikai gi miyamna magi character da question tawi atopa mili lairadana mamana phawba ngangi aduduna mahak mafam aduda leitana khara lapna tonganna leibani masagi yum phawbada yengabani 28 November 2021 pung aniga minute tara tare taba matamda nilamgi mapot machay pumba pack tawraga chatnaba sem sababu khawrabani adubu mahaki ashauba laman khumningbagi wakhalon ama poglakhi mayum thadoga chatnaba tawramba mahakna tanja aduda Dilrose pu mayum mapanda sanaduna leiba ubani mahakna angang adubu gari da hapki karisu khangjedaba angang adubu koiba pubigani habagi wakhalonda hapkibani ba gari duda puraga chatkibani adubu mahaknadi nilamgi manungda hauriba sauningba kalakpado madu uba natti angang macha aduna uba natti numitudadi nilamdo mahaki anti natre hingchabi olabani haba khangdana tokibani mayumdagi phanayamna sangna thoraba tungda mahakna asukpa lambi amasu ukibani mafam aduda changpadasu mi amata leite haba khangki madugi tanjadu lauraga angang dugi makokta thongki angang adasu kappadagi mahakna Dilrose pu hingna adum laibak tawraga phumkiba oiba zatni ngaktrani me tawba kyam ngamino dum yingbiyo matamadudha Dilrose ki phibamdo sokibani madumak autopsy report aduda chongthorakibani nemituda nilamna yamna akaiba thabak pap chengadaba crime dubu tawramki angakpani masagi macha ani amasu leiribani karamna adugumba wakhalon do khanba ngamlibano 12 April 2024 da final judgment da session court na case rarest of the rare case haidana declare tawkibani yamna tamthiba pre plan tawduna sinkhiba manba case sigi damakta nilambu fasigi dandi pikibani madu tabada nilam court tasu kapkibani macha ani gi damakta khanba saki makhodi kanana lahogani haidana mahak macha gi damakta di khale adabu mahak na migi macha da tawruriba thabak tudi kauthoamba gumbani nungsiraba machabu kaina khraba matungda court na dandido phanganbagi damakta imung manungna court pu thagachaki hariba case sina aikoina chingnaba amabu hekta laithokpasi tawroidabani haiba khangi maramdi guard tuna karigumba khitang hek singlamba thoklabadi angang ado hinglamba yabani loinena atopa mana haujiki matamda akoigi angang thado aga thamba haibasisu yadrabani aduna pumnamak section gadabani haibasi thamjage mayamgi wakhalondasu kai lei habdu akai comment box ta habiramu habsi thamjabugloina nanga sigi warisi matang sidlution jargi mathangi warida mo mayam punna thengnarasi ya fare